Ngari leibada uchi yang piri ting yo. Ngari number the uchi yaramme hayo. Ngari jado. Leibada. Uchi yang nami yam aho ngari. Mai aho ngari ni ngari ting. Uchi yaw begini hau du se. Na ta gadi hau ro jene. Mayam si Heroin Sima Laishram ma ate bidne adon mai thum sindo thum khaidna si ate jamo noi thumo thi jani khangedna mayum panda matu thi de banga ke aba pala matu wala thi handiu mayum lola pala handiu Punsi ki lamjena sida mai pak na ba hot na ba haibasidi mioi begi tangai fadraba thaudangni ngamba natragana ngamdaba haibadudi leibak ki wani adubu mi oina poklabadi hot na daba yade isana isada thajaba thamlabadi isorna sumateng tobi praja miyam ki pukning pelhan ba amadi samaj seba tawba haibasi maha ki lengdraba thaudangni RK Somendro mayamna yambung tatomba dagret dalemba inspector yuhen ba hainasu Khangnaraba multi-talented hero social worker politician su oiriba miyam gi kaiku mayambu online Manipuri YouTube channel gi maikei degi taram na oksari nungsibiduna channel asibu subscribe to biyu amadi all bell button su nambiyu WhatsApp Facebook friends the su share to biyu video asidagi aigi nungsi jaraba viewers mayamna khangbigani madudi yambung asi kari laikai dagino mahaki haurakpham Manipuri film industry amadi music album da karamna khongdarakhiba family background political da kari marim dagi khongdarakhiba future planning karino maram aduna video asi loi phawutang yengbiyu wari asi achumba ngaktani ahenba semjan sajanba amatana chade channel asigi pandamdi aigi nungsijaraba iramdam Assam Manipur Tripura North East leiriba viewers mayambu ahenba thauna piba motivation pibani channel asigi maigei dagi mayambu anayek yaudaba family ama oisanu haina prayer tawjari yambung kaiku Dimapur Nagaland da pokhi mapabungi mingna RK Modusana amadi mamagi mingna RK ongbi reba kawi machin mapwa mangagi manungda mahakna ani subani machi amadi machal nupi ahumni yambungi loina bigi mingna RK ongbi kiran bala macha nupi ahum leijare ming adudi Simran Christina amadi phaja thoisana yambung asi piklingai degi imung manung yamna wana haurakhi Dimapur gi railway station manakta mapabungi hotel macha ama tawkhirami imung manungi selgi awat apapum namak hotel aduna oikhirami Irang ama tholakpadagi thangmaiban Manipurda yum honglakhirami piklingaidagi sannabada yamna khoidajaba misak ama oirami matam aduda Sikimda lairik tambaga loinana badminton tournament kayamarum ama yaukhirami National Games at Karnataka amadi National Games Manipur dasu national player am oina sanakhirami adubu support watpadagi amadi selgi awabana sanaba adu lepkhirami nongma comes studio da family photo loba matamda photographer amana yambung asi photogenic oi haibadi camera amadi photo da yamna fazai mangal tai haibadagi asumna music album asi kumkhibani matam aduda ing sok 2001 gi Manipuri music album anoba phongba amadi Manipuri film industry asida ahongba amma lakpa matamni sumang lila da mai onsan ba ngamdabagi maramdi film amadi music album gi offers yambana sumang lila asi rehearsal fangdabana maram oiduna sumang lila asi tawdabani hojik fawbada yambung kaiku na music album sahum amadi film samnga hena kumkhre film maming khara panba yaba madudi tatomba dagret payal idom satcherage surdangau jabi thamoi senangi oiradi mitei chanu mami sami lanmai thanbi ichan gari driver igi machu imagi laman singamdre lambi dudai thabaton 1 2 3 pizza 1 2 3 Inspector Yuhanba atai amadi evergreen music album adudi yengaga penjarage damadan aigi thamoi yaning hulhanbi durbataragum tapna atai yambung kaikuna political da khongdarakibagi maramdi mahakna mafam kaya ama chatluba matamda ching amadi tamgi khungangi mafam kaya da mi amana fangadaba right kaya maram watpa mayam asi ubada mahaki mathamoida pen daba nungai taba mayam asi phaukiba amadi
उखिबदगी पॉलिटिक्स असिदा खुंगदारकिबनी एस ए सोशल वर्कर अमा ओइना लेते लाइरा अंगांग मयाम की चैरिटेबल ट्रस्ट अमा लिविंग विथ आवर चिल्ड्रेन असिदा माइपुनरबा ट्रस्ट असिगी पांदमदी अहानबदा अवा अना तारबा अंगांग सिंगबु मतेंग तोबीबा अनिसुबदा लाइक लाइसु तंबा ngamdraba angang singbu mateng tobiba asini yambung gi wakhllon amadi thawna asi senen asin ikai khumnaba ulli amadi tungdasu amukka hanna mayam gi seba tobu oisanu haina wish tawjari interview amada mahakna asumna haiki madudi as a actor natragana in any profession it may be job or business ahan bada isan isabu Sauthoksadaba ani subada discipline amadi isagi thabukta pukning sangna thabuk tawiba ahum subada miyoi khuding maktagi tamjani ngai mayam ama lei afaba losin biu fattaba adu thadok biu mayamna kinaraba virus covid-19 amadi lockdown gi waraba tanja sida laita lairam mayambu yumthong khuding gi chatlaga acha thak pija biriba sel gi mateng tobiba haibasini asengba thamoi sengba politician yambung kaiku आइगे नुसीजरबा इरमदम मणिपुरी त्रिपुरा आसाम मणिपुरी अमदी नॉर्थ ईस्ट लेरिबा व्यूअर्स खुदिंगमक सु यम्बुंग kaikugi wakhllon asumna खनमिनसी अमदी इरमदम असि करमना हेन्ना चौखटपा याय हाइबा दु थबुक ओइना तौमिनसी वीडियो असि WhatsApp Facebook Instagram अमदी अतोपा सोशल मीडिया सिंगदा शेयर तोबियु चैनल असि हाना सब्सक्राइब तोबिखरगदी थैंक यू सो मच तोबिद्रगदी अंगांगबा रेड बटन असिदा क्लिक तोबियु all bell button sunambiyu maramdi ahang nanoba video thagalakpa matamda isagi device ta phangbigani video si like to biramu amadi video asigi matang da comments pibiru mayamna piba comments adu ahak sum motivational phangje amadi atopa kanagi anoba biography pambiba comments ta thambiramu video si loi fawutang yengbibagi damakta mayam bungam khai leitana thagachari thank you so much